Thawal Apun Balup TAL ki midyang makhada MN Bricks Farm Khongjom ki proprietor Thawal Mela Ground daki Moirang Them Ningthem Jauna TAL ki thomi single lonya na kanglo khirang asna maram oiduna hujuk hosik suknu mangjung ki relief camp ta changja form lotun leriba napat tangjeng ahalup Khobuk tagi imung ningfu ka mathoida blanket ahum amadi angang singna chana ba polam kya mateng pangkhrei Ningtham thagi ayingba matam yoraklaba asida lan generakpa mioi singgidamak khanbiduna mateng ase pibibagi-damak relief camp ki maikaidigi proprietor M Ningthemchang amadi TAL bu thagatpa phongdorake Sumnai khoi manipur le bi chen tawak kaya na chen pangre ko che khoi me on le jaba khoi yam lai khoi sum tawdana makha tar koina biri ba me pude me yam so wa ki lagati en ngai jaga ni duga hen khoi ngai jaga dinga si amatam sinai nong ching phyo khalak ka bani na inse ko tam jago sida chen tawa da sina khoi ki blanket tik chan bi ba sima khoi hanga le tan thakasari atung su oja sa to thak khoi makta mai ta ba ya phebo bi haina khoi ingel na ke ding phara pulu